와브라 능셔 이금노 와브라 너트라가 앵문데기 헤나 와브라 숙상문 마tamse 능 까름나 릴리 능 와랑거네 이까게 어두부 능 까리기 와야 해다브나 아이는 시작하니 nga kanina kanbagira ay nangang nang nungaita bra nungaiti ko ay ngangaroy isu ngangaroy ay nanganga nang nasum na tumina lona na tantamay sa kanjaduna kapkadaba orabadi ay ngangaroy aduni ay di wangang bakya haiteba aduna noyna wakhan taroyba masak fazabi nupina yum paloi habase nupa singidi yam laibak thiningai ni ado ningsia nangi su paw matai ko kai paw no khupak na thazalak toini nang kai kandabda mina sunu sibidabadu nang na thauna phaba sai ni ne nang phatanung da tho amadi kamai tawni se mangja doi se nang khakta ne ai gidi kesum khande da mana sok haudri da aduna yar egide yani na yam yani ba tumi layu ko taning de ai khuse mari yam sat labani mamang makta dani nang tara leido hogar pige su khan banate angal hoi tawraga hospital pora ini mage yaw banate ko ma se kainongi mini kaisu kaide da mana no sibidresu loire pura aina di nung siri magi damak thawai phau thabadudi kaisu natte da adudi aina sokpa wajabadi adum khangba ngami adubu mana sokpa oiramadi asi yongna khangba ngamamwai ho yare nang na nari do phajana chumnamdana masi nupi sidi adugibu ngasaina hayo yadro lo chachilo haudumal 정우세 펌 세세 시대 펌무세 kaidaurage mathakta dum layo yadro makhar kumdari dubu nangi khongda nada braba yam leng khotpaju yadamni ko 파레사 오이게 예 파레사 아두기네 자쿰들 라이바 파레사 오이바 프레스 코이디 자쿰지다 누가이레버세 잉 라운 로이레 kaino noi hainai duba noise diba nungshi adu plate on piro anga ningsing지고 뭉시거고로 yumda ima hoine kobunida aduda kobu nungaina sum kobunida isu nungshigayna nungshidana 동안 비꼬고 담는 능디 뭐하면 뿌려보다 현독더나 어떻게 바가 미야기 그랬더나 당신은 치인이는 se chaba horje 파레 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 유튜브 레이버 폰데 양가 샘들하게세 masa sagapadi fakre kopi chibu tapu yatu jala sangom si oda basibu maya jani nangkapana asang nakapana nangi mikipi kaya mo yam na mamale heba ay nga sidi kange mayak siya na kange ay nang mawahalaroy sumawahalaroy nungshi nungju cha horji laudana yarni aidi coffee se khadang tha age pare pare 마실 구멍이 원이야 세 그냥 좋게
ꯀꯌꯥꯝ ꯁꯣꯛꯀꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯦ ꯁꯦ ꯌꯥꯝ ꯁꯣꯛꯀꯦ ꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯄꯨꯗꯕ ꯇꯧꯁꯦ ꯆꯠꯂꯣ ꯆꯠꯂꯣ ꯄꯨꯁꯦ ꯆꯠꯂꯣ ꯃꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯍꯦꯟꯃꯜꯂꯤ ꯃꯔꯝ ꯆꯠꯇꯨꯅꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠꯇꯤ ꯆꯠꯇꯦ ꯁꯂꯥꯏ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪ ꯈꯔ ꯂꯥꯟꯒꯅꯤ ꯑꯩ ꯉꯁꯤꯗꯒꯤ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯃꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕꯤꯒꯤ ꯃꯇꯧ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ ꯀꯩꯅꯣ ꯌꯦꯔꯨꯝꯁꯦ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯖꯥꯠꯂꯣ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇ꯭ꯔꯖꯥꯠꯂꯣ ꯁꯣꯏꯗꯤ ꯁꯣꯏꯗꯦꯗ ꯀꯩꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯝꯇ ꯎꯗ꯭ꯔꯤꯖꯥꯠꯂꯣ ꯕꯦꯝꯃ ꯅꯪ ꯗꯥꯆꯧꯗꯣ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯗꯤ ꯀꯔꯤꯒ ꯆꯥꯈꯤ ꯌꯦꯔꯨꯝ ꯊꯣꯡꯕꯁꯤꯒ ꯑꯗꯨꯝ ꯆꯥꯈꯤꯌꯦ ꯃꯥ ꯅꯪ ꯗꯥꯆꯧꯗꯣ ꯌꯦꯔꯨꯝ ꯀꯌꯥ ꯆꯥꯈꯤ ꯌꯦꯔꯨꯝ 2 ꯍꯥꯞꯄꯅꯤ ꯃꯥ ꯑꯃꯗꯤ ꯆꯥꯈꯤꯌꯦ ꯃꯇꯨꯡꯗꯗꯤ ꯌꯦꯔꯨꯝ ꯊꯣꯡꯒꯅꯨꯀꯣ ꯅꯪ ꯗꯥꯆꯧꯒꯤ ꯑꯁꯥꯎꯕꯅꯤ ꯍꯣꯏ ꯑꯦ ꯈꯔ ꯂꯩꯔꯃꯁꯤ ꯀꯣ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯅꯤꯡꯕꯅ ꯇꯧꯒꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯐꯕ ꯑꯣꯏꯅꯤꯡꯗꯦ ꯈꯪꯉꯕ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯔꯗꯤ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯁꯣꯔꯤ ꯐꯅ ꯍꯣꯠꯅꯔꯁꯨ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ ꯀꯥꯟꯅꯗꯦ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯣ ꯅꯃꯥꯏꯗꯣ ꯄꯥꯟꯗ꯭ꯔꯣ ꯅꯄꯨꯟꯁꯤꯗꯁꯨ ꯁꯂꯥꯏꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏ ꯈꯪꯉꯦꯗꯅ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯀꯌꯥꯝ ꯁꯣꯛꯀꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯦ ꯁꯦ ꯌꯥꯝ ꯁꯣꯛꯀꯦ ꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯄꯨꯗꯕ ꯇꯧꯁꯦ ꯆꯠꯂꯣ ꯆꯠꯂꯣ ꯄꯨꯁꯦ ꯆꯠꯂꯣ ꯈꯔ ꯊꯨꯔꯣ ꯆꯠꯂꯣ ꯍꯤꯗꯥꯛꯇꯤ ꯂꯩꯇ꯭ꯔꯣ ꯏꯃꯥ ꯆꯥꯎ ꯍꯥꯏꯌꯨꯗꯅ ꯍꯦ ꯀꯩꯅꯣ ꯍꯦ ꯅꯪꯒꯤꯗꯤ ꯅꯇꯨ ꯅꯠꯇ꯭ꯔꯣ ꯑꯁ ꯆꯠꯂꯣ ꯅꯪ ꯍꯥꯏꯁꯨ ꯆꯠꯂꯣ ꯅꯪ ꯍꯥꯏꯁꯨ ꯆꯠꯂꯣ ꯅꯪ ꯂꯣꯏ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯕ ꯍꯦ ꯋꯥꯈꯜ ꯇꯥꯁꯟꯅꯗꯕ ꯇꯧꯅꯨꯀꯣ ꯏꯁꯨꯒꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯈꯤꯕꯅ ꯍꯥꯟ ꯇꯥꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩ ꯉꯁꯤꯗꯒꯤ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯃꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕꯤꯒꯤ ꯃꯇꯧ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯁꯤ ꯆꯠꯈꯤꯒꯗꯕ ꯑꯩꯅ ꯊꯣꯔꯣ ꯍꯥꯏꯖꯕ ꯊꯣꯔꯣ ꯊꯣꯔꯣ ꯅꯪ ꯅꯨꯡꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯒꯗꯕꯅꯤ ꯑꯩ ꯂꯥꯜꯂꯦ ꯗꯥꯆꯧ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ